ꯂꯣꯠꯅ ꯃꯦꯅꯨꯐꯦꯛꯆꯔ ꯇꯧꯕ ꯏꯟꯐꯦꯟꯇ꯭ꯔꯤ ꯑꯥꯔꯝꯁꯤꯡꯒꯤ ꯃꯅꯨꯡꯗ ꯑꯃ ꯑꯣꯏꯔꯤꯕꯅꯤ ꯍꯥꯏꯅꯁꯨ ꯐꯣꯡꯗꯣꯔꯛꯈꯤ ꯍꯥꯏꯅ ꯗ ꯄ꯭ꯔꯤꯟꯠꯀꯤ ꯔꯤꯄꯣꯔꯠ ꯑꯁꯤꯅ ꯃꯈꯥ ꯇꯥꯔꯤ꯫ ꯀꯨꯀꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡꯅ ꯐꯥꯔꯒ ꯃꯤꯍꯥꯠꯈꯤꯅ ꯍꯥꯠꯇꯣꯛꯄꯤꯈ꯭ꯔꯕ ꯃꯤꯆꯝ ꯇꯔꯨꯛꯀꯤ ꯑꯣꯇꯣꯞꯁꯤ ꯔꯤꯄꯣꯔꯠꯇ ꯑꯍꯨꯝ ꯑꯃꯗꯤ ꯅꯣꯡꯃꯩ ꯃꯔꯨꯅ ꯄꯥꯟꯕꯒꯤ ꯗꯥꯛꯐꯝ ꯂꯩꯔꯝꯃꯤ꯫ ꯑꯍꯨꯝ ꯑꯃꯅ ꯑꯣꯇꯣꯞꯁꯤ ꯔꯤꯄꯣꯔꯠ ꯉꯥꯏꯅꯔꯤ꯫ ꯑꯦꯅꯤ ꯅꯥꯎꯅ ꯄꯤꯕ ꯔꯤꯄꯣꯔꯠ ꯑꯃꯒꯤ ꯃꯇꯨꯡ ꯏꯟꯅ ꯂꯩꯈꯤꯗ꯭ꯔꯕꯁꯤꯡ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯆꯍꯤ 85 ꯈꯛꯇ ꯉꯥꯏꯔꯒ ꯂꯥꯏꯁ꯭ꯔꯝ ꯆꯤꯡꯈꯩꯉꯥꯟꯕꯒꯤ ꯃꯥꯏꯒꯤ ꯁꯔꯨꯛꯇ ꯅꯣꯡꯃꯩ ꯃꯔꯨ ꯑꯃ ꯄꯥꯟꯕꯒꯤ ꯗꯥꯛꯐꯝ ꯂꯩꯔꯝꯈꯤ꯫ ꯃꯍꯥꯛꯀꯤ ꯊꯕꯥꯛ ꯑꯃꯁꯨꯡ ꯈꯨꯠꯇ ꯊꯥꯡꯅ ꯊꯤꯟꯈꯤꯕꯒꯤ ꯃꯃꯤ ꯂꯩꯔꯝꯕꯇ ꯅꯠꯇꯅ ꯃꯍꯥꯛꯀꯤ ꯌꯦꯠ ꯊꯪꯕ ꯃꯤꯠ ꯌꯥꯎꯔꯝꯗꯦ ꯍꯥꯏꯔꯤ꯫ ꯃꯁꯤꯒꯤ ꯃꯊꯛꯇ ꯃꯍꯥꯛꯀꯤ ꯈꯨꯗꯥꯡꯒꯤ ꯁꯔꯨꯁꯨ ꯇꯦꯛꯂꯝꯕ ꯊꯦꯡꯅꯈꯤ꯫ ꯑꯣꯇꯣꯞꯁꯤ ꯔꯤꯄꯣꯔꯠ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯍꯥꯛꯀꯤ ꯃꯥꯏ, ꯀꯣꯛ ꯑꯃꯗꯤ ꯊꯕꯥꯛꯇ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯈꯨꯠꯂꯥꯏꯁꯤꯡꯅ ꯊꯣꯝꯕꯒꯤ ꯈꯨꯗꯝ ꯐꯪꯏ ꯍꯥꯏꯔꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯃꯁꯥꯒꯤ ꯆꯍꯤ 25 ꯁꯨꯔꯕꯤ ꯂꯥꯏꯁ꯭ꯔꯝ ꯍꯩꯇꯣꯡꯕꯤꯒꯤ ꯊꯕꯥꯛꯇ ꯅꯣꯡꯃꯩ ꯃꯔꯨ 3 ꯄꯥꯟꯈꯤꯕꯒꯤ ꯗꯥꯛꯐꯝ ꯂꯩꯔꯝꯃꯤ꯫ ꯃꯔꯤꯁꯨꯕ ꯅꯣꯡꯃꯩ ꯃꯔꯨ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯅꯤꯡꯖꯣꯝꯗ ꯄꯥꯟꯈꯤ꯫ ꯅꯣꯡꯃꯩꯅ ꯄꯥꯟꯕ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯍꯥꯛꯀꯤ ꯊꯃꯣꯏ, ꯊꯕꯣꯡꯕꯤ ꯑꯃꯗꯤ ꯊꯕꯥꯛꯀꯤ ꯁꯔꯨꯗ ꯇꯝꯊꯤꯅ ꯁꯣꯛꯄꯗꯒꯤ ꯀꯥ ꯍꯦꯟꯅ ꯏ ꯊꯣꯛꯄꯗꯒꯤ ꯃꯍꯥꯛ ꯂꯩꯈꯤꯗꯕꯅꯤ ꯍꯥꯏꯔꯤ꯫ ꯑꯃꯔꯣꯝꯗ ꯃꯁꯥꯒꯤ ꯆꯍꯤ 69 ꯁꯨꯔꯕꯤ ꯌꯨꯔꯦꯝꯕꯝ ꯔꯥꯅꯤꯒꯤ ꯃꯁꯥꯗ ꯅꯣꯡꯃꯩ ꯃꯔꯨ 5 ꯄꯥꯟꯈꯤꯕꯒꯤ ꯗꯥꯛꯐꯝ ꯂꯩꯔꯝꯃꯤ꯫ ꯅꯣꯡꯃꯩ ꯃꯔꯨꯁꯤꯡ ꯑꯗꯨ ꯃꯍꯥꯛꯀꯤ ꯀꯣꯛꯇ 1, ꯊꯕꯥꯛꯇ 2, ꯄꯨꯛꯇ 1 ꯑꯃꯗꯤ ꯈꯨꯗꯥꯡꯗ 1 ꯄꯥꯟꯕꯅꯤ ꯍꯥꯏꯔꯤ꯫ ꯍꯧꯖꯤꯛ ꯂꯥꯏꯁ꯭ꯔꯝ ꯂꯝꯉꯥꯟꯕ, ꯇꯦꯂꯦꯝ ꯈꯣꯏꯕꯤ ꯑꯃꯗꯤ ꯇꯦꯂꯦꯝ ꯊꯥꯖꯃꯥꯟꯕꯤꯒꯤ ꯑꯣꯇꯣꯞꯁꯤ ꯔꯤꯄꯣꯔꯠ ꯉꯥꯏꯅꯔꯤ ꯍꯥꯏꯅꯁꯨ ꯄꯥꯎ ꯑꯁꯤꯅ ꯃꯈꯥ ꯇꯥꯔꯤ꯫ ꯍꯧꯖꯤꯛ ꯊꯦꯡꯅꯔꯤꯕ ꯂꯥꯟ ꯑꯁꯤ ꯃꯄꯨꯡ ꯐꯥꯅ ꯂꯣꯏꯁꯤꯟꯒꯦ ꯍꯥꯏꯔꯕꯗꯤ ꯕꯤꯖꯦꯄꯤꯒꯤ ꯈꯨꯠꯇ ꯂꯩ꯫ ꯂꯝꯗꯝ ꯑꯁꯤꯒꯤ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯐꯤꯚꯝ ꯑꯁꯤꯗꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯊꯝꯕꯗꯒꯤ ꯍꯦꯟꯅ ꯁꯥꯊꯤꯔꯦ ꯍꯥꯏꯅ ꯚꯦꯇꯔꯥꯟ ꯄꯣꯂꯤꯇꯤꯁꯤꯌꯟ ꯑꯣꯀ꯭ꯔꯝ ꯖꯣꯏꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯅꯤꯉꯣꯝꯕꯝ ꯑꯔꯨꯟ ꯀꯨꯃꯥꯔꯅ ꯏꯕ ꯁꯨꯛꯇꯣꯜꯄꯥꯜ ꯃꯨꯋꯥꯄꯜꯂꯤ ꯂꯩꯀꯥꯏꯒꯤ ꯅꯨꯡꯁꯤ ꯄꯥꯎꯗꯝ ꯍꯥꯏꯅ ꯃꯤꯡꯊꯣꯟꯕ ꯂꯥꯏꯔꯤꯛ ꯑꯃ ꯐꯣꯡꯗꯣꯛꯄꯒ ꯃꯔꯤ ꯂꯩꯅꯅ ꯈꯣꯡꯅꯥꯡ ꯐꯩꯗꯦꯛꯄꯤꯗ ꯄꯥꯡꯊꯣꯛꯈꯤꯕ ꯊꯧꯔꯝ ꯑꯃꯗ ꯋꯥꯐꯝ ꯑꯁꯤ ꯐꯣꯡꯗꯣꯛꯂꯗꯨꯅ ꯃꯍꯥꯛꯅ ꯍꯥꯏ ꯅꯤꯉꯣꯝꯕꯝ ꯑꯔꯨꯟ ꯀꯨꯃꯥꯔꯅ ꯏꯄꯥ-ꯏꯄꯨ ꯍꯥꯛꯇꯛꯇꯒꯤ ꯆꯠꯅꯔꯛꯂꯕ ꯂꯥꯏꯅꯤꯡ ꯂꯥꯏꯁꯣꯜ ꯑꯃꯗꯤ ꯆꯠꯅꯕꯤ ꯀꯌꯥ ꯇꯥꯁꯤꯟ ꯈꯣꯝꯖꯤꯜꯂꯒ ꯂꯥꯏꯔꯤꯛ ꯑꯃ ꯑꯣꯏꯅ ꯄꯨꯊꯣꯔꯛꯄ ꯑꯁꯤ ꯊꯥꯒꯠꯅꯤꯡꯉꯥꯏꯅꯤ꯫ ꯃꯁꯤꯅ ꯉꯁꯤꯒꯤ ꯃꯤꯔꯣꯜ ꯑꯃꯗꯤ ꯈꯨꯟꯅꯥꯏ ꯑꯁꯤꯗ ꯑꯆꯧꯕ ꯀꯥꯟꯅꯕ ꯑꯃ ꯄꯤꯕ ꯉꯝꯂꯤꯕꯅꯤ꯫ ꯑꯔꯤꯕ ꯃꯇꯝꯒꯤ ꯆꯠꯅ ꯀꯥꯡꯂꯣꯟ ꯀꯌꯥ ꯈꯣꯡꯖꯤꯟ ꯇꯥꯁꯤꯟꯗꯨꯅ ꯂꯥꯏꯔꯤꯛ ꯑꯣꯏꯅ ꯄꯨꯊꯣꯛꯄ ꯑꯁꯤ ꯌꯥꯝꯅ ꯐꯕ ꯈꯣꯡꯊꯥꯡ ꯑꯃꯅꯤ꯫ ꯑꯃꯔꯣꯝꯗ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯍꯧꯖꯤꯛ ꯊꯦꯡꯅꯔꯤꯕ ꯂꯥꯟ ꯑꯁꯤ ꯉꯁꯤ ꯐꯥꯎꯕ ꯂꯣꯏꯁꯤꯟꯕ ꯉꯝꯗꯅ ꯂꯩꯔꯤꯕ ꯑꯁꯤ ꯂꯥꯏꯕꯛ ꯊꯤꯕꯅꯤ꯫ ꯒꯚꯔꯟꯃꯦꯟꯠ ꯑꯣꯐ ꯏꯟꯗꯤꯌꯥꯅ ꯂꯥꯟ ꯑꯁꯤ ꯂꯣꯏꯁꯤꯟꯕꯒꯤ ꯃꯍꯨꯠꯇ ꯀꯨꯝꯍꯩ ꯌꯦꯡꯕꯒꯨꯝ ꯌꯦꯡꯗꯨꯅ ꯂꯩꯔꯤꯕ ꯑꯁꯤꯒꯤ ꯃꯔꯨꯝꯗ ꯀꯔꯤ ꯑꯦꯖꯦꯟꯗꯥ ꯂꯩꯕꯅꯣ ꯍꯥꯏꯕꯁꯤ ꯍꯪꯕ ꯌꯥꯕ ꯋꯥꯍꯪ ꯑꯃ ꯑꯣꯏꯔꯛꯂꯤ꯫ ꯕꯤꯖꯦꯄꯤꯒꯤ ꯅꯦꯁꯅꯦꯜ ꯄ꯭ꯔꯁꯤꯗꯦꯟꯠ ꯖꯦ.ꯄꯤ. ꯅड्डाꯅ ꯀꯪꯒ꯭ꯔꯦꯁꯀꯤ ꯂꯨꯆꯤꯡꯕ ꯄꯤ. ꯆꯤꯗꯝꯕꯔꯝꯗ ꯊꯝꯈꯤꯕ ꯋꯥꯐꯝꯁꯤꯡ ꯑꯗꯨꯗ ꯈꯪꯕ ꯋꯥꯠꯄ ꯑꯃꯗꯤ ꯅꯩꯅꯕ ꯋꯥꯠꯄꯒꯤ ꯃꯃꯤ ꯑꯃ ꯆꯥꯎꯅ ꯇꯥꯏ꯫ ꯀꯨꯝꯖꯥ ꯏꯪ 1999ꯒꯤ ꯑꯣꯒꯁꯠ 9ꯗ ꯃ꯭ꯌꯥꯟꯃꯥꯔꯗ ꯀꯔꯤ ꯀꯔꯝꯕ ꯊꯧꯗꯣꯛ ꯊꯣꯛꯈꯤꯕꯒꯦ ꯍꯥꯏꯕꯁꯤ ꯅꯧꯍꯧꯅꯅ ꯅꯤꯡꯁꯤꯡꯕ ꯆꯪꯒꯅꯤ꯫ ꯏꯔꯥꯡ ꯑꯁꯤ ꯖꯤꯑꯣꯄꯣꯂꯤꯇꯤꯛꯁꯅ ꯊꯣꯛꯍꯟꯕꯅꯤ꯫ ꯑꯁꯤ ꯍꯧꯗꯣꯡꯁꯤ ꯑꯁꯤꯗ ꯀꯩꯅꯣꯗ ꯃꯩ ꯆꯥꯛꯑꯅꯤ ꯍꯧꯗꯣꯡꯁꯤ ꯐꯨꯗꯠꯂꯣ ꯀꯗꯥꯏꯗꯅꯣ ꯀꯥꯔꯟ ꯇꯥꯏꯅꯤ ꯁꯤꯁꯦ ꯉꯁꯥꯏꯁꯤ ꯃꯥ ꯃꯨꯠꯊꯠꯂꯛꯏꯅꯦ ꯃꯔꯛꯇꯒꯤ ꯆꯩꯅ ꯀꯜꯂꯣ ꯕ꯭ꯔꯦꯛ ꯉꯥꯛꯇꯪ ꯊꯥꯔꯤꯉꯩꯗ ꯑꯩ ꯀꯩꯅꯣꯝ ꯍꯥꯏꯍꯧꯒꯦ ꯍꯧꯖꯤꯛꯁꯤ ꯑꯩꯅ ꯐꯦꯁꯕꯨꯛꯁꯦ ꯉꯁꯤ ꯈꯛꯇ ꯄꯥꯏꯕꯅꯤꯀꯣ ꯑꯩ ꯅꯍꯥꯟ ꯑꯩꯅ ꯀꯣꯟꯅ ꯑꯩꯅ ꯂꯥꯏꯚ ꯇꯧꯈꯤꯕꯗꯨ ꯈ꯭ꯋꯥꯏꯔꯝꯕꯟ ꯀꯩꯊꯦꯜꯗꯒꯤ ꯑꯗꯨꯁꯨ ꯇꯧꯔꯦ ꯀꯔꯤꯒꯤꯅꯣ ꯃꯌꯥꯝꯗ ꯑꯩ ꯑꯃꯨꯛ ꯍꯥꯏꯖꯒꯦꯕ ꯑꯩꯈꯣꯏ ꯃꯩꯇꯩꯒꯤ ꯃꯔꯛꯇ ꯂꯥꯟꯁꯤ ꯀꯨꯀꯤꯒ ꯇꯧꯅꯔꯤꯉꯩꯗ ꯑꯩꯈꯣꯏ ꯃꯁꯦꯟ ꯂꯥꯟ ꯑꯣꯟꯁꯤꯟꯅꯕꯁꯤꯗꯤ ꯂꯩꯕꯥꯛ ꯃꯆꯥ ꯇꯥꯗꯕ꯭ꯔꯥꯅꯈꯜꯂꯦ ꯈ꯭ꯋꯥꯏꯗꯒꯤ ꯐꯖꯗꯕ ꯃꯑꯣꯡ ꯑꯃ ꯂꯩꯕꯅꯤꯅ ꯑꯗꯨꯅ ꯑꯩꯅ ꯑꯩꯈꯣꯏ ꯃꯁꯦꯟ ꯂꯥꯎꯅꯕꯗꯣ ꯀꯩꯊꯦꯜ ꯏꯃꯥ ꯏꯕꯦꯜ ꯋꯥꯈꯜ ꯆꯥꯟꯅꯗꯕ ꯌꯥꯎꯔꯛꯄ ꯂꯥꯎꯅꯕꯗꯨ ꯑꯩ ꯃꯗꯨ ꯐꯖꯗꯦꯅ ꯑꯩꯈꯣꯏ ꯄꯥꯎꯃꯤ ꯁꯨꯝ ꯈꯟꯅꯔꯒ ꯃꯣꯏ ꯃꯨꯊꯠꯄꯅꯦꯕꯀꯣ ꯃꯗꯨ ꯃꯌꯥꯝꯅ ꯃꯣꯏ ꯀꯤꯕꯒꯤ ꯋꯥꯐꯝ ꯅꯠꯇꯦ ꯑꯇꯣꯞꯄ ꯀꯥꯡꯂꯨꯞꯅ ꯃꯗꯨ ꯚꯥꯏꯔꯦꯜ ꯆꯠꯂꯛꯀꯗꯕ ꯄꯣꯠ ꯈꯔ ꯂꯩꯕ ꯁꯤꯇꯥꯁꯦ ꯂꯤꯗꯔ ꯁꯤꯟꯕ ꯁꯤꯟꯗꯕ ꯍꯥꯏꯕꯗꯨꯗꯤ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯁꯤꯗꯗꯤ ꯆꯤꯔꯤ ꯕꯤꯔꯦꯟꯅ ꯂꯨꯆꯤꯡꯕ ꯁꯔꯀꯥꯔꯁꯤꯅ ꯒꯃꯦꯟ ꯑꯃ ꯑꯣꯏꯕꯒꯤ ꯇꯧꯐꯝ ꯊꯣꯛꯄꯗꯨ ꯇꯧꯗ꯭ꯔꯦꯗꯅ ꯗꯤꯁ ꯒꯃꯦꯟ ꯍꯦꯖ ꯐꯦꯜ ꯑꯗꯨꯅ
ꯍꯧꯖꯤꯛꯀꯤ ꯂꯩꯔꯤꯕ ꯁꯤꯆꯨꯋꯦꯁꯟ ꯇꯦꯀꯜ ꯇꯧꯅꯤꯡꯉꯤ ꯆꯞ ꯆꯥꯕ ꯑꯦꯛꯁꯟꯗꯤ ꯃꯥ ꯂꯧꯈꯠꯄ ꯉꯝꯗ꯭ꯔꯦꯅ ꯑꯩꯈꯣꯏꯅ ꯂꯧꯕ ꯇꯥꯏꯌꯦꯕ ꯑꯗꯣ ꯑꯥꯏ ꯍꯦꯞ ꯅꯣ ꯕꯥꯏꯑꯁ ꯑꯩ ꯕꯤꯔꯦꯟꯗ ꯅꯠꯇ꯭ꯔꯒ ꯀꯅꯥꯒꯨꯝꯕꯗ ꯑꯩ ꯊꯣꯏꯗꯣꯛꯄ ꯂꯩꯇꯦ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯆꯍꯤ ꯑꯃꯒ ꯊꯥ 9 ꯁꯨꯔꯕ ꯑꯩꯈꯣꯏ ꯏꯍꯧꯁꯦ ꯉꯁꯤ ꯐꯥꯎꯕ ꯑꯩꯈꯣꯏꯒꯤ ꯇꯌꯥꯔꯤꯗ ꯇꯦꯡꯒꯣꯜ ꯇꯨꯝꯃꯦ ꯍꯥꯏꯗꯅ ꯇꯌꯥꯔꯤ ꯇꯧꯔꯤꯉꯩꯗ ꯇꯦꯡꯒꯣꯜ ꯇꯨꯝꯕꯩ ꯚꯥꯕꯇ ꯑꯩꯈꯣꯏꯅ ꯁꯨꯝ ꯂꯩꯕꯗꯤ ꯀꯥꯏ ꯌꯥꯅꯤ ꯑꯗꯨꯗꯒꯤ ꯑꯃꯅ ꯍꯧꯖꯤꯛ ꯂꯥꯛꯀꯗꯧꯔꯤꯕꯁꯤ ꯀꯅꯥꯅ ꯆꯤꯡꯉꯦꯁꯨ ꯑꯣꯏꯅꯤ ꯅꯠꯇ꯭ꯔꯒ ꯑꯣꯏꯔꯣꯏ ꯍꯥꯏꯔꯗꯤ ꯏꯠ ꯏꯁ ꯇꯨ ꯕꯤ ꯗꯤꯁꯥꯏꯗꯦꯠ ꯕꯥꯏ ꯗ ꯕꯤꯖꯦꯄꯤ ꯀꯣꯡꯒ꯭ꯔꯦꯁꯅ ꯈꯟ ꯌꯥꯄꯣꯟꯇꯦ ꯀꯝꯃꯨꯅꯤꯁꯅ ꯈꯟ ꯌꯥꯄꯣꯟꯇꯦ ꯄ꯭ꯔꯖꯥꯅ ꯈꯟ ꯌꯥꯄꯣꯟꯇꯦꯕ ꯍꯧꯖꯤꯛꯀꯤ ꯏꯁꯨꯁꯤ ꯁꯦꯇꯜ ꯇꯧꯗꯦ ꯑꯗꯨꯅ ꯍꯥꯏꯖꯔꯤꯕꯅꯤ ꯏꯁꯨꯁꯤ ꯁꯦꯇꯜ ꯇꯧꯒꯦꯗꯤ ꯏꯠ ꯏꯁ ꯏꯟ ꯗ ꯍꯦꯟ ꯑꯣꯐ ꯗꯤ ꯕꯤꯖꯦꯄꯤ United National Liberation Front UNLF-ꯀꯤ ꯍꯨꯝꯐꯨꯁꯨꯕ ꯃꯀꯣꯛ ꯈꯨꯃꯣꯟ ꯊꯧꯔꯝ ꯄꯥꯝꯕꯩꯅ ꯂꯨꯆꯤꯡꯕ UNLF-ꯅ ꯁꯤꯟꯗꯨꯅ ꯌꯥꯎꯂꯨꯞ ꯑꯁꯤꯒꯤ 2nd Brigade General Headquarters ꯀꯛꯆꯤꯡ ꯈꯨꯅꯧ ꯍꯣꯡꯕꯤꯕꯥꯟꯗ ꯄꯥꯡꯊꯣꯛꯈ꯭ꯔꯦ꯫ ꯑꯩꯈꯣꯏ ꯄꯥꯕꯨꯡꯖꯣꯏꯒꯤ ꯍꯧꯖꯤꯛ ꯋꯥꯐꯝ ꯉꯁꯤ ꯇꯣꯝ ꯇꯤꯚꯤꯒꯤ ꯔꯤꯄꯣꯔꯠ ꯇꯥꯃꯤꯟꯅꯔꯦꯀꯣ ꯑꯗ ꯍꯧꯖꯤꯛ ꯌꯥꯝ ꯐꯖꯕ ꯌꯥꯎꯔꯤꯕ ꯍꯥꯏꯗꯤ ꯃꯈꯥ ꯇꯥꯅ ꯂꯥꯟꯁꯤ ꯆꯠꯊꯔꯣꯏ ꯅꯠꯇ꯭ꯔꯒ ꯂꯣꯏꯁꯤꯟꯒꯦ ꯅꯠꯇ꯭ꯔꯒꯅ ꯃꯈꯥ ꯇꯧꯒꯦ ꯍꯥꯏꯕꯁꯦ ꯕꯤꯖꯦꯄꯤꯒꯤ ꯈꯨꯠꯇ ꯂꯩꯔꯦ ꯍꯥꯏꯕꯅꯤ ꯁꯤꯗꯤ ꯑꯗꯨꯝ ꯀꯛꯄ ꯌꯥꯔꯣꯏ ꯁꯤꯗꯤ ꯕꯤꯖꯦꯄꯤ ꯒꯚꯔꯟꯃꯦꯟꯠꯁꯨ ꯁꯥꯎꯅꯤꯡꯉꯥꯏꯁꯨ ꯑꯣꯏꯗꯦ ꯀꯣ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯄꯥꯎꯒꯤ ꯑꯗꯨꯝ ꯌꯦꯡꯒꯦ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯑꯩꯈꯣꯏ ꯍꯧꯖꯤꯛꯁꯦ ꯑꯩꯅ ꯉꯁꯤ ꯐꯦꯁꯕꯨꯛꯁꯤꯗ ꯇꯧꯔꯤ ꯃꯌꯥꯝꯁꯤ ꯑꯌꯥꯝꯕꯅ ꯇꯦꯟꯁꯟ ꯂꯣꯏ ꯊꯥꯒꯠꯅꯔꯦ ꯇꯦꯟꯁꯟꯗ ꯃꯥꯒꯤ ꯀꯩꯅꯣꯗꯒꯤ ꯑꯗꯨꯝ ꯇꯧꯅꯔꯛꯄꯅꯦ ꯑꯗꯨꯕꯨ ꯑꯩꯒꯤ ꯂꯥꯏꯚ ꯆꯦꯅꯦꯜꯁꯤꯗꯗꯤ ꯌꯥꯝ ꯀꯟꯕ ꯋꯥꯍꯩ ꯋꯥꯇꯥꯗꯤ ꯇꯧꯕꯗꯤ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯃꯔꯝꯗꯤ ꯀꯩꯅꯣꯕꯨ ꯑꯩꯁꯦ ꯄꯕ꯭ꯂꯤꯛ ꯑꯟꯗꯔꯇꯦꯀꯤꯡ ꯑꯩꯈꯣꯏꯒꯤ ꯍꯣꯝ ꯗꯤꯄꯥꯔꯠꯃꯦꯟꯠꯒ ꯇꯧꯅꯕ ꯑꯟꯗꯔꯇꯦꯀꯤꯡꯗꯣ ꯁꯥꯏꯟ ꯇꯧꯊꯣꯛꯎꯕ ꯑꯗꯨꯗ ꯃꯗꯨ ꯌꯥꯎꯔꯤꯕ ꯋꯥꯔꯣꯜ ꯃꯌꯥꯝꯗꯨ ꯄꯥꯕ ꯀꯥꯟꯁꯤꯗ ꯐꯥꯖꯤꯟꯈꯤꯕ ꯋꯥꯅꯤꯗ ꯂꯣꯏꯅ ꯐꯥꯖꯤꯟꯕ ꯍꯥꯏꯗꯤ ꯀꯔꯤꯝꯇ ꯄꯕ꯭ꯂꯤꯛꯇ ꯀꯩꯒꯨꯝꯕ ꯏꯔꯥꯡ ꯊꯣꯛꯄ ꯌꯥꯕ ꯋꯥꯍꯩ ꯋꯥꯇꯥꯅꯆꯤꯡꯕ ꯀꯩꯒꯨꯝꯕ ꯊꯥꯒꯠꯄ ꯌꯥꯗꯦ ꯅꯠꯇ꯭ꯔꯒꯅ ꯑꯩꯒꯤ ꯏꯟꯇꯔꯅꯦꯠꯁꯦ ꯁꯤꯖꯤꯟꯅꯔꯒ ꯃꯤꯅ ꯑꯗꯨꯅ ꯑꯩ ꯀꯅꯥꯒꯨꯝꯕ ꯑꯝꯇꯗ ꯑꯩ ꯁꯤꯌꯔ ꯇꯧꯗꯦ ꯑꯩꯒꯤ ꯐꯦꯃꯤꯂꯤꯒꯤꯁꯤꯡꯁꯨ ꯐꯦꯁꯕꯨꯛꯇ ꯀꯔꯤꯝꯇ ꯊꯥꯒꯠꯄ ꯌꯥꯔꯣꯏꯀꯣꯅ ꯊꯝꯃꯤ ꯃꯣꯏꯅ ꯍꯦꯟꯅ ꯀꯤ ꯑꯉꯥꯡꯈꯩꯗꯤ ꯑꯩꯉꯣꯟꯗꯕꯨ ꯂꯥꯏꯚ ꯊꯥꯒꯅꯨ ꯕꯕꯥ ꯑꯃꯨꯛ ꯊꯤꯡꯖꯤꯟꯈꯤꯅꯤꯅ ꯍꯥꯏ ꯑꯩ ꯑꯀꯥꯏꯕ ꯋꯥ ꯍꯥꯏꯔꯣꯏ ꯒꯃꯦꯟꯒꯤ ꯑꯦꯖꯦꯟꯁꯤꯇ ꯋꯥ ꯉꯥꯡꯉꯣꯏ ꯑꯗꯨꯗꯤ ꯃꯤꯌꯥꯝꯅ ꯑꯗꯨꯝ ꯋꯥꯔꯦꯞ ꯂꯧꯁꯅꯣꯅ ꯑꯩ ꯍꯥꯏꯔꯒ ꯑꯩ ꯊꯥꯔꯛꯄꯅꯦ ꯑꯗꯨꯅ ꯑꯩ ꯍꯧꯖꯤꯛꯁꯦ ꯄꯥꯎꯁꯨ ꯑꯗꯨꯝ ꯃꯌꯥꯝꯗ ꯇꯥꯍꯜꯂꯤ ꯇꯣꯝ ꯇꯤꯚꯤꯒꯤ ꯄꯥꯎ ꯂꯥꯏꯚ ꯁ꯭ꯇ꯭ꯔꯤꯃꯤꯡ ꯇꯧꯕꯅꯤ ꯅꯨꯡꯇꯤꯒꯤ ꯄꯨꯡ 9ꯗ ꯇꯥꯕ 9ꯗ ꯉꯁꯤꯗꯤ ꯈꯤꯇꯪ ꯊꯦꯡꯊꯩꯀꯣ ꯃꯣꯏ ꯀꯩꯅꯣꯒꯨꯝꯕ ꯈꯔ ꯈꯨꯗꯣꯡꯆꯥꯗꯕ ꯂꯩꯔꯝꯃꯅꯤ ꯂꯥꯏꯚ ꯁ꯭ꯇ꯭ꯔꯤꯃꯤꯡꯗꯣ ꯄꯨꯡ ꯀꯩꯅꯣ ꯊꯦꯡꯊꯔꯦ ꯃꯤꯅꯤꯠ 13 ꯊꯣꯡ ꯊꯦꯡꯊꯩꯀꯣ ꯑꯗꯨꯅ ꯍꯧꯖꯤꯛ ꯑꯩ ꯃꯇꯝ ꯈꯔ ꯕ꯭ꯔꯦꯛ ꯊꯥꯔꯕ ꯃꯇꯨꯡꯗ ꯏꯟꯇꯔꯅꯦꯠ ꯐꯪꯗꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯗꯦꯠ 16ꯗꯒꯤ ꯃꯁꯤ ꯇꯧꯕꯅꯦꯀꯣ ꯆꯥꯎꯔꯥꯛꯅ 8 days ꯃꯇꯨꯡꯗ ꯍꯥꯏꯇꯥꯔꯦ ꯑꯐꯇꯔ 8 days ꯋꯤꯛ ꯑꯃꯒꯤ ꯃꯇꯨꯡꯗ ꯑꯩ ꯉꯁꯤ ꯃꯤꯌꯥꯝꯒ ꯎꯅꯔꯦ ꯑꯗꯨꯕꯨ ꯋꯥꯈꯜꯁꯤꯗꯤ ꯈꯤꯇꯪ ꯇꯔꯃꯣꯏ ꯂꯩ ꯈꯤꯇꯪ ꯆꯔꯥꯡꯅꯕ ꯈꯣꯏꯔꯥꯡꯅꯕ ꯈꯔ ꯂꯩ ꯃꯔꯝꯗꯤ ꯀꯩꯅꯣꯕꯨ ꯑꯩꯅ ꯉꯥꯡꯒꯦ ꯍꯥꯏꯕ ꯈꯟꯕꯁꯦ ꯁꯣꯝꯗ ꯑꯟꯗꯔꯇꯦꯀꯤꯡ ꯁꯥꯏꯟ ꯇꯧꯊꯣꯛꯎꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯥꯔꯇꯤꯀꯜ ꯅꯝꯕꯔ 19ꯁꯤꯁꯨ ꯃꯥꯡꯈ꯭ꯔꯕ ꯑꯩꯉꯣꯟꯗꯒꯤ ꯑꯩꯅ ꯄ꯭ꯔꯦꯁꯀꯤ ꯑꯥꯔꯇꯤꯀꯜ 19 ꯐ꯭रीडꯝ ꯑꯣꯐ ꯄ꯭ꯔꯦꯁꯁꯦ ꯃꯊꯪꯗꯣ ꯑꯩꯅ ꯉꯥꯡꯒꯦꯅ ꯈꯟꯕꯁꯤꯡꯗꯣ ꯑꯟꯗꯔꯇꯦꯀꯤꯡꯗ ꯁꯥꯏꯟ ꯇꯧꯊꯣꯛꯎꯕꯅꯤꯅ ꯎꯄꯥꯏ ꯂꯩꯇꯕ ꯐꯥꯖꯤꯟꯈ꯭ꯔꯦ ꯃꯁꯤ ꯂꯥꯏꯕꯛ ꯊꯤꯕꯅꯤ ꯑꯗꯨꯕꯨ ꯃꯤꯌꯥꯝꯒꯤ ꯏꯍꯧꯁꯤꯗꯤ ꯑꯩꯗꯤ ꯂꯦꯞꯇꯧ ꯃꯥꯟꯗꯦ ꯀꯣ ꯌꯥꯝ ꯅꯣꯛꯅꯤꯡꯕꯗꯤ ꯕꯤꯖꯦꯄꯤ ꯁꯞꯄꯣꯔꯠ ꯇꯧꯕ ꯀꯥꯡꯕꯨ ꯑꯃꯒ ꯕꯤꯖꯦꯄꯤꯁꯤ ꯑꯩꯈꯣꯏꯒꯤ ꯌꯥꯅꯤꯡꯗꯕ ꯀꯥꯡꯕꯨ ꯑꯃꯒ ꯃꯣꯏ ꯑꯅꯤꯒꯤ ꯂꯔꯥꯏ ꯍꯥꯏꯇꯥꯔꯦ ꯃꯣꯏ ꯑꯅꯤꯒꯤ ꯐꯨꯒꯥꯏꯅꯕꯗꯣ ꯃꯣꯏ ꯑꯅꯤ ꯀꯟꯅ ꯋꯥꯏꯊꯠꯅꯕꯗꯣ ꯑꯗꯨꯒꯤ ꯄꯣꯠ ꯑꯃꯈꯛ ꯑꯩꯅ ꯐꯦꯁꯕꯨꯛꯇ ꯚꯥꯏꯔꯦꯜ ꯑꯣꯏꯕ ꯄꯣꯠ ꯈꯔ ꯚꯤꯗꯤꯑꯣ ꯈꯔ ꯎꯏ ꯑꯩꯈꯣꯏ ꯀꯩꯊꯦꯜꯗꯒꯨꯝꯕ ꯃꯥꯔꯀꯦꯠꯇꯒꯨꯝꯕ ꯑꯩ ꯆꯞ ꯆꯥꯕ ꯄꯥꯎꯗꯤ ꯈꯪꯗ꯭ꯔꯦ ꯏꯟꯇꯔꯅꯦꯠꯇꯨ ꯑꯩꯗꯤ ꯌꯦꯡꯗ꯭ꯔꯕꯅꯤꯅ ꯑꯗꯨꯒꯨꯝꯕꯗꯨꯗꯤ ꯑꯩꯗꯤ ꯇꯁꯦꯡꯅ ꯚꯥꯏꯔꯦꯜꯗꯤ ꯑꯣꯏꯍꯟꯅꯤꯡꯗꯦ ꯑꯣ ꯅꯣꯏ ꯀꯩꯗꯧꯒꯦ ꯍꯥꯏꯕꯅꯣ ꯀꯥꯏꯅ ꯂꯣꯟꯗꯨꯗꯤ ꯈꯤꯇꯪ ꯐꯖꯗ꯭ꯔꯦ ꯑꯩꯈꯣꯏ ꯇꯧꯅꯤꯡꯕ ꯇꯧꯔꯦ ꯑꯩꯈꯣꯏ ꯅꯣꯏ ꯀꯩꯗꯧꯒꯦ ꯍꯥꯏꯕꯅꯣ ꯀꯥꯏꯅ ꯑꯗꯨꯒꯨꯝꯕꯗꯨꯗꯤ ꯇꯁꯦꯡꯅ ꯑꯩꯈꯣꯏ ꯃꯩꯇꯩ ꯃꯔꯛꯇꯗꯤ ꯇꯧꯍꯟꯅꯤꯡꯗꯦ
ꯑꯗꯨꯅ ꯑꯩꯒꯤ ꯄꯣꯁ ꯊꯥꯒꯠꯈꯤ ꯃꯈꯥ ꯇꯥꯅ ꯏꯃꯨꯡ ꯃꯅꯨꯡ ꯇꯥꯟꯅꯕ ꯕ꯭ꯂꯗ ꯁꯦꯗꯤꯡ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯇꯧꯍꯜꯂꯣꯏ ꯍꯥꯏꯇꯥꯔꯦ ꯏꯃꯨꯡ ꯃꯅꯨꯡ ꯇꯥꯟꯅꯕ ꯕ꯭ꯂꯗ ꯁꯦꯗꯤꯡ ꯇꯧꯍꯜꯂꯣꯏ ꯍꯥꯏꯇꯥꯔꯒꯗꯤ ꯕꯤ ꯖꯦ ꯄꯤ ꯈꯨꯠꯇ ꯂꯩꯌꯦꯕ ꯇꯥꯟꯒꯦ ꯍꯥꯏꯔꯒꯁꯨ ꯕꯤ ꯖꯦ ꯄꯤ ꯈꯨꯠꯇ ꯂꯩꯌꯦꯕ ꯃꯁꯤꯗꯤ ꯂꯣꯖꯤꯀꯦꯜ ꯄꯣꯏꯟꯅꯤ ꯑꯩꯈꯣꯏ ꯄꯥꯕꯨꯡ ꯖꯣꯏꯅ ꯍꯧꯖꯤꯛ ꯍꯥꯏꯈꯤꯕꯗꯣ ꯑꯗꯨꯗꯒꯤ ꯑꯩ ꯀꯣꯠ ꯇꯧꯖꯕꯅꯤ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯅ ꯑꯩ ꯄꯤꯁ ꯄꯥꯝꯃꯦ ꯑꯩ ꯂꯚ ꯄꯤꯁ ꯑꯦꯟ ꯇ꯭ꯔꯥꯡꯀꯨꯂꯤꯇꯤ ꯑꯩ ꯂꯚ ꯄꯤꯁ ꯑꯦꯟ ꯇ꯭ꯔꯥꯡꯀꯨꯂꯤꯇꯤ ꯏꯟ ꯃꯅꯤꯄꯨꯔ ꯑꯗꯨꯅ ꯑꯩ ꯄꯤꯁ ꯇꯁꯦꯡꯅ ꯄꯥꯝꯃꯦ ꯑꯩꯒꯤ ꯐꯦꯁꯕꯨꯛ ꯂꯥꯏꯚ ꯃꯤ ꯌꯦꯡꯕ ꯌꯦꯡꯗꯕꯅ ꯇꯣꯉꯥꯟꯕ ꯑꯃꯅꯤ ꯑꯩ ꯕꯤ ꯖꯦ ꯄꯤ ꯒꯚꯔꯟꯃꯦꯟꯠꯁꯨ ꯑꯄꯤꯜ ꯇꯧꯖꯔꯤ ꯂꯥꯟꯁꯤ ꯂꯣꯏꯁꯤꯟꯕꯤꯔꯣ ꯃꯥꯒꯤ ꯃꯐꯝ ꯃꯐꯝꯗ ꯂꯣꯏꯅ ꯂꯩꯍꯟꯕꯤꯔꯣ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯂꯩꯔꯤꯕ ꯃꯌꯥꯝꯁꯨ ꯃꯌꯨꯝꯗ ꯍꯜꯍꯟꯕꯤꯔꯣ ꯀꯨꯀꯤꯁꯤꯡꯁꯨ ꯀꯗꯥꯏꯗꯅꯣ ꯃꯣꯏꯒꯤ ꯃꯐꯝ ꯏꯝꯐꯥꯜꯗ ꯂꯩꯕꯁꯤꯡꯁꯨ ꯄꯨꯔꯛꯄꯤꯌꯣ ꯑꯗꯨ ꯑꯣꯏꯔꯣꯏꯗꯕ ꯃꯪꯅꯔꯒ ꯁꯨꯝ ꯂꯩꯕꯗꯨꯗꯤ ꯀꯥꯟꯅꯗꯦ ꯊꯤꯕꯤꯔꯛꯀꯦꯔꯥ ꯂꯥꯛꯑꯣ ꯄꯨꯄꯨꯒ ꯂꯥꯏꯛ ꯇꯧꯁꯤ ꯂꯥꯛꯑꯣ ꯑꯩꯈꯣꯏ ꯃꯉꯥ ꯂꯩꯕ ꯈꯨꯝꯃꯣ ꯍꯧ ꯃꯉꯥ ꯂꯩꯕ ꯈꯨꯝꯗꯦ ꯃꯉꯥ ꯂꯩꯕ ꯈꯨꯝꯗꯦꯅꯤ ꯃꯉꯥ ꯂꯩꯕ ꯀꯟꯅ ꯈꯨꯝꯃꯣ ꯃꯉꯥ ꯂꯩꯕ ꯏꯃꯥ ꯌꯥꯝ ꯀꯟꯅ ꯈꯨꯝꯗꯦ ꯃꯉꯥ ꯂꯩꯕ ꯁꯤ ꯂꯥꯛ ꯉꯥꯛꯇꯪ ꯂꯥꯛꯄ ꯉꯥꯛꯇꯪ ꯄꯪꯒꯦ ꯉꯥꯛꯇꯪ ꯑꯩꯈꯣꯏ ꯃꯉꯥ ꯂꯩꯕ ꯉꯥꯛꯇ ꯊꯣꯟꯈꯤꯁꯤ ꯑꯩꯈꯣꯏ ꯃꯉꯥ ꯂꯩꯕ ꯁꯤꯗꯤ ꯌꯦꯡꯉꯨꯁꯤ ꯍꯥꯏ ꯍꯥꯏꯌꯣ ꯍꯥꯏꯌꯣ ꯐꯖꯩꯌꯦ ꯅꯪ ꯐꯣꯇꯣꯁꯦ ꯍꯥꯏ ꯃꯌꯥꯝ ꯍꯥꯏꯌꯣ ꯉꯥꯛꯇ ꯍꯥꯏꯌꯣ ꯑꯩꯈꯣꯏ ꯃꯉꯥ ꯂꯩꯕ ꯑꯩꯒꯤ ꯏꯁꯨ ꯃꯉꯥ ꯂꯩꯕ ꯂꯥꯏꯚ ꯊꯥꯔꯤꯁꯤ ꯄꯨꯄꯨꯗꯁꯦ ꯍꯥꯏꯌꯣ ꯍꯥꯏ ꯍꯥꯏꯔ ꯍꯥꯏ ꯃꯌꯥꯝ ꯍꯥꯏꯌꯣ ꯍꯥꯏ ꯃꯌꯥꯝ ꯍꯥꯏꯌꯣ ꯍꯥꯏ ꯃꯌꯥꯝ ꯂꯥ ꯂꯣꯏꯁꯟꯕꯤꯔꯣ ꯍꯥꯏꯌꯣ ꯀꯣ ꯄꯨꯄꯨ ꯕꯤꯔꯦꯟ ꯂꯥ ꯂꯣꯏꯁꯜꯂꯣ ꯑꯩꯈꯣꯏꯒꯨꯝꯕ ꯃꯌꯥꯝ ꯁꯤꯔꯦ ꯍꯥꯏꯌꯣ ꯑꯩꯈꯣꯏꯒꯨꯝꯕ ꯃꯌꯥꯝ ꯁꯤꯔꯦ ꯄꯨꯄꯨ ꯕꯤꯔꯦꯟ ꯂꯥ ꯂꯣꯏꯁꯟꯕꯤꯔꯣ ꯍꯥꯏꯌꯣ ꯂꯥ ꯂꯣꯏꯁꯟꯕꯤꯔꯣ ꯍꯥꯏꯌꯣ ꯁꯦ ꯁꯦ ꯍꯥꯏꯗꯣ ꯁꯦ 이쁘 걸어. 하이, 이쁘 걸어. 망아라 입어. 그매. 아이, 손이, 이짠, 비아이, 먹이. 강북도 민반바, 이게, 수가, 이게 짠, 비기, 맞잖아, 빠. 고. ꯑꯉꯥꯡ ꯄꯣꯛꯑꯦ ꯑꯗꯨꯅꯤ ꯑꯉꯥꯡ ꯆꯍꯤ 10 ꯌꯧꯗ꯭ꯔꯤ ꯃꯌꯨꯝ ꯄꯥꯟꯈꯤꯕ ꯀꯣ ꯆꯍꯤ 10 ꯁꯨꯔꯀꯥꯟꯗ ꯃꯆꯥ ꯅꯨꯄꯥ ꯇꯧꯔꯦ ꯑꯗꯨꯅ ꯍꯥꯏ ꯐꯖꯔꯦ ꯃꯣꯏ ꯇꯥꯏꯝꯁ ꯑꯣꯐ ꯃꯅꯤꯄꯨꯔ ꯇꯣꯝ ꯇꯤꯚꯤꯒꯤꯁꯨꯅꯦ ꯑꯩꯈꯣꯏ ꯇꯤꯟꯅꯕ ꯉꯥꯛꯇꯅꯦ ꯅꯠꯇꯦ ꯄꯤꯁ ꯑꯦꯀꯣꯔꯠ ꯁꯥꯏꯟ ꯇꯧꯅꯕꯅꯤ ꯁꯔꯦꯟꯗꯔ ꯅꯠꯇꯦ ꯒꯚꯔꯟꯃꯦꯟꯠꯒ ꯄꯤꯁ ꯑꯦꯀꯣꯔꯠ ꯍꯥꯏꯗꯤ ꯁꯥꯟꯇꯤꯒꯤ ꯈꯣꯡꯖꯪ ꯆꯪꯁꯤꯟꯕ ꯀꯥꯡꯕꯨꯅꯦꯕ ꯄꯤꯁ ꯑꯦꯀꯣꯔꯠ ꯁꯥꯏꯟ ꯇꯧꯅꯈꯤꯕ ꯀꯥꯡꯕꯨ ꯁꯥꯏꯟ ꯇꯧꯅꯗꯕꯁꯨ ꯌꯥꯎꯏ ꯃꯥꯏ ꯋꯥꯈꯜꯂꯣꯟ ꯒ꯭ꯔꯨꯞ ꯆꯠꯅꯤꯡ ꯊꯣꯛꯄ ꯑꯃꯅ ꯄꯤꯁ ꯑꯦꯀꯣꯔꯠ ꯁꯥꯏꯟ ꯇꯧꯅꯕ ꯀꯥꯡꯕꯨ ꯑꯣꯄꯟ ꯑꯣꯏꯅ ꯒꯚꯔꯟꯃꯦꯟꯠꯒ ꯑꯗꯨꯝ ꯊꯕꯛ ꯇꯧꯅꯒꯗꯧꯕ ꯃꯗꯨꯒꯤ ꯈꯨꯗꯣꯡ ꯆꯥꯗꯕ ꯑꯗꯨ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯃꯥꯌꯣꯛꯅꯔꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯐꯤꯕꯝ ꯑꯁꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯌꯥꯎꯔꯣꯏ ꯈꯛꯇꯅ ꯉꯝꯂꯣꯏ ꯃꯁꯤꯗꯤ ꯌꯥꯋꯣꯜꯂꯣꯏꯁꯤꯡꯒ ꯂꯣꯏꯅꯅ ꯃꯤꯌꯥꯝ ꯑꯃꯒꯤ ꯃꯤꯌꯥꯝꯒꯤꯗꯃꯛ ꯇꯣꯡ ꯇꯣꯡꯂꯤꯕ ꯂꯨꯆꯤꯡꯕꯁꯤꯡꯅ ꯄꯨꯟꯅ ꯊꯕꯛ ꯇꯧꯃꯤꯟꯅꯔꯕ ꯃꯇꯝꯗꯇ ꯑꯗꯨꯅ ꯂꯣꯏꯅꯅ ꯄꯨꯛꯆꯦꯜ ꯁꯦꯡꯅ ꯊꯕꯛ ꯇꯧꯕ ꯑꯃꯗꯤ ꯃꯤꯁꯤ 150 ꯃꯨꯛꯇꯤ ꯍꯦꯟꯅ ꯑꯣꯟꯂꯥꯏꯟ ꯂꯩꯇꯦ ꯑꯗꯨꯒ ꯈꯪꯗꯦꯅꯦ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯈꯥꯏ ꯏꯟꯗꯤꯌꯥꯗ ꯄꯨꯜꯂꯒ ꯃꯈꯣꯏꯒꯤ ꯃꯇꯝ ꯆꯥꯗꯅ ꯁꯤ ꯀꯩꯅꯣꯁꯨ ꯑꯣꯏꯔꯝꯗꯧ ꯃꯥꯜꯂꯦ ꯉꯁꯤ ꯑꯩꯈꯣꯏꯒꯤ ꯃꯤꯌꯥꯝ ꯁꯤ ꯇꯥꯔꯤ ꯃꯁꯤꯒꯤ ꯃꯔꯤꯛ ꯊꯥꯔꯛꯀꯅꯤ ꯀꯔꯤꯁꯨ ꯅꯠꯇꯕ ꯀꯨꯀꯤꯁꯤꯡꯅ ꯂꯥꯟꯗꯥꯔꯛꯄꯗꯒꯤ ꯑꯩꯈꯣꯏ ꯂꯥꯟꯖꯦꯟꯅꯔꯤꯕ ꯑꯁꯤꯅꯤ ꯑꯣꯏꯔꯛꯂꯤꯕ ꯐꯤꯚꯝ ꯑꯁꯤ ꯏꯟꯗꯤꯌꯥꯒ ꯄꯨꯜꯂꯤꯕꯒꯤ ꯃꯍꯩꯅꯤ ꯀꯔꯤꯒꯨꯝꯕ ꯃꯅꯤꯄꯨꯔꯅ
ꯑꯩꯁꯦ ꯁꯥꯎꯟ ꯑꯣꯀꯦ ꯑꯣꯏꯔꯒꯗꯤ ꯁꯨꯃꯥꯏꯅ ꯅꯝꯕꯤꯔꯛꯄ ꯄ꯭ꯂꯤꯖ ꯀꯅꯥꯅꯣ ꯑꯩ ꯕꯦꯛꯒ꯭ꯔꯥꯎꯟꯗ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯇꯣꯝ ꯇꯤꯚꯤꯒꯤ ꯂꯥꯏꯚ ꯅ꯭ꯌꯨꯁ ꯑꯩꯈꯣꯏꯒꯤ ꯄꯥꯎꯁꯦ ꯂꯥꯏꯚꯅꯤꯀꯣ ꯂꯥꯏꯚ ꯏꯁꯇ꯭ꯔꯤꯃꯤꯡꯅꯤ ꯌꯨꯇ꯭ꯌꯨꯕꯇꯒꯤ ꯑꯩꯈꯣꯏꯗꯤ ꯌꯨꯇ꯭ꯌꯨꯕꯇ ꯐꯥꯏꯌꯦꯕ ꯖꯤꯑꯣ ꯏꯌꯥꯔ ꯐꯥꯏꯕꯔ ꯑꯣꯏꯕ ꯇꯤꯚꯤꯁꯨ ꯌꯦꯡꯕ ꯑꯗꯨꯒ ꯅꯦꯠꯁꯨ ꯑꯗꯨꯝ ꯐꯪꯕ ꯄꯩꯁꯥꯗꯤ ꯂꯣꯏꯔꯦ ꯂꯨꯄꯥ 806 ꯊꯤ ꯉꯔꯥꯡ ꯄꯩꯁꯥ ꯊꯥ ꯑꯃꯒꯤ ꯊꯤꯗꯣꯛꯑꯝꯃꯦ ꯍꯥꯏ ꯃꯄꯥꯅ ꯇꯨꯄꯤ ꯂꯩꯔꯦ ꯑꯗ ꯃꯥꯅ ꯇꯣꯝꯕꯅ ꯆꯤꯡꯊꯔꯛꯑꯦ ꯍꯥꯏꯕ ꯅꯃꯥ ꯅꯨꯡꯁꯤꯕ꯭ꯔꯥ ꯑꯗꯨꯅ ꯑꯁꯤꯗ ꯄꯥꯝꯕꯩ ꯈꯪꯗꯦꯗ ꯑꯁꯣꯝꯗ ꯂꯩ ꯃꯥꯜꯂꯦ ꯃꯊꯛꯇꯩ ꯈꯨꯠꯂꯥꯏ ꯀꯔꯤ ꯑꯆꯧ ꯑꯆꯧꯕ ꯌꯥꯝ ꯈꯨꯠꯂꯥꯏ ꯑꯁꯤ ꯑꯣꯏꯔꯝꯗꯧ ꯃꯥꯜꯂꯦ ꯆꯥꯎꯕ ꯀꯣꯏꯔꯦꯡꯂꯩꯄ ꯍꯥꯏꯕ ꯑꯗꯨꯅ ꯑꯩꯗꯤ ꯇꯁꯦꯡꯅ ꯍꯧꯖꯤꯛ ꯐꯦꯁꯕꯨꯛꯁꯦ ꯑꯩꯁꯦ ꯀꯤꯔꯦ ꯄꯥꯏꯕ ꯃꯔꯝꯗꯤ ꯀꯩꯗꯧꯕ ꯇꯦꯟꯁꯟ ꯌꯥꯝ ꯊꯤꯅ ꯋꯥꯡꯈꯠꯅ ꯂꯩꯅꯔꯦꯕꯀꯣ ꯃꯅꯤꯄꯨꯔꯁꯦ ꯍꯦꯛꯇ ꯍꯥꯟꯅ ꯁꯨꯅꯗꯧꯅ ꯑꯩꯈꯣꯏ ꯃꯁꯦꯟ ꯃꯩꯇꯩ ꯃꯁꯦꯟꯃꯛꯀ ꯇꯧꯕꯁꯤꯗꯤ ꯑꯩꯗꯤ ꯇꯁꯦꯡꯅ ꯄꯥꯝꯗꯦ ꯑꯗ ꯒꯚꯔꯟꯃꯦꯟꯅꯁꯨ ꯃꯁꯤ ꯁꯣꯂꯨꯁꯟ ꯑꯃꯈꯛ ꯄꯨꯔꯛꯍꯧꯗ꯭ꯔꯒꯗꯤ ꯄꯥꯝꯗꯕ ꯊꯧꯗꯣꯛ ꯑꯩ ꯉꯁꯥꯏ ꯄꯣꯁ ꯊꯥꯒꯠꯆꯈ꯭ꯔꯦ ꯃꯅꯤꯄꯨꯔꯗ ꯑꯃꯨꯛꯇ ꯎꯗꯕ ꯁꯛꯇꯝ ꯑꯃ ꯎꯔꯛꯄ ꯌꯥꯏ ꯍꯥꯏꯗꯅ ꯃꯁꯤ ꯎꯗꯕꯁꯨ ꯑꯣꯏꯒꯅꯨ ꯑꯃꯨꯛꯇ ꯎꯗꯕ ꯁꯛꯇꯝ ꯑꯃ ꯎꯔꯛꯇꯕꯁꯨ ꯑꯣꯏꯁꯅꯨ ꯃꯁꯤꯗꯤ ꯑꯩꯅ ꯇꯧꯔꯤꯗꯨꯗꯤ ꯇꯁꯦꯡꯅ ꯄꯣꯠ ꯈꯔ ꯑꯩꯅ ꯃꯤꯠꯁꯤꯅ ꯎꯏꯁꯟ ꯀꯥꯟꯁꯤꯗ ꯄꯣꯠ ꯈꯔ ꯎꯔꯛꯄꯗꯨꯅꯤꯗ ꯑꯗꯨꯒꯗꯤ ꯐꯦꯁꯕꯨꯛꯁꯤꯗ ꯑꯔꯣꯏꯕꯗꯅꯦ ꯍꯧꯖꯤꯛ ꯇꯧꯅꯔꯝꯕ ꯃꯌꯥꯝꯁꯦ ꯄꯨꯔꯥ ꯂꯔꯥꯏ ꯍꯦꯛꯇ ꯃꯩ ꯍꯧꯔ ꯂꯩꯔꯝꯃꯦ ꯒꯚꯔꯟꯃꯦꯟꯠꯀꯤ ꯑꯒꯦꯟꯁꯇꯁꯨ ꯒꯚꯔꯟꯃꯦꯟꯠꯀꯤ ꯁꯞꯄꯣꯔꯠꯇꯁꯨ ꯑꯅꯤꯒꯤ ꯀꯟꯐ꯭ꯂꯤꯛ ꯑꯃꯈꯛ ꯂꯥꯛꯄ ꯀꯨꯀꯤꯒ ꯃꯩꯇꯩꯒ ꯇꯧꯕꯒꯤ ꯁꯤꯅ ꯄꯨꯠ ꯑꯁꯥꯏꯠ ꯅꯥꯀꯜ ꯑꯃ ꯊꯝꯈ꯭ꯔꯒ ꯁꯤꯅ ꯃꯣꯏꯒꯤ ꯑꯁꯣꯝꯗ ꯃꯣꯏꯒꯤ ꯑꯦꯄ꯭ꯔꯤꯁꯤꯌꯦꯠ ꯀꯣꯔꯠ ꯇꯧꯅꯗꯕ ꯀꯥꯡꯕꯨ ꯑꯣꯏꯔꯝꯒꯅꯤ ꯃꯣꯏꯅ ꯁꯤ ꯔꯦꯖꯤꯟꯇꯤ ꯑꯣꯏꯔꯝꯒꯅꯤ ꯑꯁ ꯈꯨꯠꯂꯥꯏꯗꯤ ꯑꯆꯧ ꯑꯆꯧꯕ ꯌꯥꯝ ꯄꯥꯏꯔꯦ ꯑꯗꯨꯅ ꯄ꯭ꯔꯤꯌꯥꯗ ꯍꯥꯏꯕ ꯂꯩꯗꯅ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯤꯌꯥꯗ ꯏꯔꯝꯕꯁꯤꯡꯁꯤ ꯂꯥꯟꯒꯟꯗꯦꯕꯀꯣ ꯁꯤꯁꯦ ꯑꯉꯥꯡꯒꯤ ꯐꯣꯇꯣꯅꯤ ꯀꯥꯏ ꯑꯃ ꯊꯝꯕꯤꯌꯨꯕ ꯅꯣꯏꯒꯤ ꯀꯩꯅꯣꯒꯤ ꯑꯅꯧꯕ ꯍꯦ ꯑꯁ ꯅꯨꯡꯉꯥꯏꯇꯦꯁꯦ ꯑꯗꯨꯅ ꯃꯤꯁꯨ ꯑꯝꯇ ꯌꯦꯡꯕ ꯌꯥꯏ ꯂꯥꯏꯚ ꯂꯣꯏꯁꯟꯅꯕ ꯇꯧꯒꯦ ꯑꯗꯨꯅ ꯑꯩꯅ ꯃꯌꯥꯝꯗ ꯍꯥꯏꯖꯕꯗꯤ ꯌꯥꯝꯅ ꯌꯥꯔꯤꯃꯈꯩ ꯑꯩꯈꯣꯏ ꯚꯥꯏꯂꯦꯟꯁ ꯌꯥꯝꯅ ꯀꯥ ꯍꯦꯟꯅ ꯌꯥꯎꯕꯗꯤ ꯑꯩꯗꯤ ꯄꯥꯝꯖꯗꯦ ꯚꯥꯏꯂꯦꯟꯁ ꯊꯣꯛꯍꯟꯒꯨꯝꯁꯤ ꯃꯌꯥꯝꯗ ꯀꯩꯅꯣꯕꯨ ꯃꯤꯌꯥꯝꯗ ꯍꯦꯛ ꯍꯤꯡꯁꯥꯒꯤ ꯊꯕꯛ ꯍꯦꯛ ꯌꯥꯎꯔꯛꯄꯒ ꯏꯟꯇꯔꯅꯦꯠꯇ ꯊꯤꯡꯖꯤꯟꯈꯤꯅꯤ ꯀꯔꯐ꯭ꯌꯨ ꯍꯦꯛꯇ ꯇꯧꯔꯛꯀꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯋꯥꯕ ꯍꯦꯜꯂꯦ ꯑꯗꯨꯅ ꯑꯩꯈꯣꯏꯁꯦ ꯀꯣꯛꯀꯤ ꯂꯥꯟꯅꯤ ꯁꯤꯗꯤ ꯀꯣꯛꯀꯤ ꯂꯥꯟꯅꯤꯅ ꯀꯣꯛ ꯊꯥꯗꯕ ꯃꯊꯧ ꯇꯥꯏ ꯑꯩ ꯉꯁꯥꯏ ꯍꯥꯏꯖꯈ꯭ꯔꯦ ꯑꯩꯒꯤꯗꯤ ꯀꯩꯁꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦ ꯄꯥꯎꯃꯤ ꯑꯣꯏꯅ ꯒꯚꯔꯟꯃꯦꯟꯠ ꯁꯧꯒꯠꯄ ꯀꯥꯡꯕꯨ ꯑꯃ ꯑꯩꯈꯣꯏ ꯃꯌꯥꯝꯗ ꯎꯠꯂꯤꯁꯦ ꯑꯗꯨꯒ ꯒꯚꯔꯟꯃꯦꯟꯠꯀꯤ ꯑꯒꯦꯟꯁꯇ ꯂꯥꯛꯄ ꯀꯥꯡꯕꯨ ꯑꯃ ꯍꯥꯏꯗꯤ ꯑꯒꯦꯟꯁꯇꯗꯤ ꯅꯠꯇꯦ ꯇꯁꯦꯡꯅꯗꯤ ꯂꯥꯟꯁꯦ ꯂꯣꯏꯁꯤꯟꯕꯤꯌꯨ ꯍꯥꯏꯕꯅꯤ ꯖꯁꯇꯤꯁ ꯐꯪꯍꯟꯕꯤꯌꯨ ꯍꯥꯏꯕꯅꯤ ꯑꯩꯈꯣꯏꯒꯤ ꯃꯤꯆꯝ ꯃꯤꯌꯥꯝ ꯄꯨꯟꯁꯤ ꯉꯥꯛ ꯁꯦꯟꯕꯅꯤ ꯉꯥꯛ ꯁꯦꯟꯕ ꯉꯝꯃꯛꯇ꯭ꯔꯗꯤ ꯒꯚꯔꯟꯃꯦꯟꯠꯗ ꯈꯔꯗꯤ ꯇꯥꯏꯅꯔꯛꯀꯅꯤ
ꯀꯣ ꯃꯁꯤꯒꯤ ꯇꯣꯂꯔꯦꯁꯟꯗꯣ ꯈꯔ ꯂꯩꯕꯤꯌꯨ ꯑꯗ ꯒꯚꯔꯟꯃꯦꯟꯅꯁꯨ ꯈꯤꯇꯪ ꯍꯩꯁꯤꯡꯅ ꯑꯁꯨꯛ ꯌꯥꯝꯅ ꯊꯥꯔꯛꯏꯕ ꯑꯥꯔꯃꯤ ꯃꯌꯥꯝꯁꯦ ꯍꯧꯖꯤꯛ ꯑꯩ ꯄꯣꯁꯇꯨꯁꯨ ꯍꯧꯖꯈꯤꯕꯅꯤ ꯑꯁꯨꯛ ꯌꯥꯝ ꯊꯥꯔꯛꯏꯕ ꯂꯥꯈ ꯑꯃꯒꯤ ꯃꯊꯛꯇ ꯂꯩꯔꯕ ꯑꯥꯔꯃꯤꯁꯤꯡꯁꯤ ꯀꯩꯗ ꯁꯤꯖꯤꯟꯅꯗꯣꯏꯅꯣ ꯑꯩꯈꯣꯏ ꯃꯤꯆꯝ ꯃꯤꯌꯥꯝ ꯉꯥꯛꯄ ꯁꯦꯟꯗ ꯁꯤꯖꯤꯟꯅꯗ꯭ꯔꯗꯤ ꯀꯥꯟꯅꯗꯦ ꯍꯥꯏꯕ ꯀꯣ ꯃꯁꯤ ꯇꯦꯔꯣꯔꯤꯁꯁꯤꯡ ꯐꯥꯕꯗ ꯃꯤꯆꯝ ꯃꯤꯌꯥꯝ ꯍꯥꯠꯄ ꯃꯤꯆꯝ ꯃꯤꯌꯥꯝ ꯅꯨꯄꯤ ꯑꯉꯥꯡ ꯇꯥꯅ ꯍꯥꯠꯄ ꯐꯥꯕ ꯄꯨꯟꯕ ꯀꯣ ꯖꯤꯒꯤ ꯋꯥꯊꯣꯛꯁꯤꯗꯤ ꯌꯥꯝ ꯆꯥꯎꯕ ꯋꯥꯊꯣꯛꯅꯤ ꯋꯥꯔ ꯀ꯭ꯔꯥꯏꯝ ꯃꯥꯌꯣꯛꯅꯒꯅꯤ ꯃꯣꯏ ꯃꯔꯝꯗꯤ ꯀꯩꯅꯣꯕꯨ ꯂꯥꯟ ꯍꯥꯏꯕꯁꯤꯗ ꯇꯧꯕ ꯌꯥꯕ ꯌꯥꯗꯕꯁꯨ ꯂꯩꯕꯀꯣ ꯃꯁꯤꯗꯤ ꯃꯌꯥꯝꯅ ꯈꯪꯕꯤꯔꯕꯅꯤ ꯃꯤꯆꯝ ꯃꯤꯌꯥꯝꯗ ꯈꯨꯠ ꯊꯥꯕ ꯆꯨꯝꯅꯒꯤ ꯀ꯭ꯔꯣꯁ ꯐꯥꯌꯔꯤꯡꯗ ꯄꯥꯟꯕ ꯅꯠꯇꯦ ꯊꯑꯣꯏꯅ ꯀꯤꯠꯅꯦꯞ ꯇꯧꯕꯅꯤ ꯃꯤ ꯃꯌꯨꯝꯗ ꯂꯩꯕ ꯇꯣꯠꯂꯒ ꯂꯩꯕ ꯄꯣꯠꯇꯨ ꯐꯥꯔ ꯄꯨꯈꯤꯕꯅꯤ ꯑꯗꯨꯒ ꯇꯝꯊꯤꯅ ꯑꯣꯠꯅꯔꯒ ꯍꯥꯠꯄꯅꯤ ꯌꯥꯝꯅ ꯆꯍꯤ ꯐꯥꯗꯕ ꯑꯉꯥꯡꯒ ꯌꯥꯎꯔꯦꯕ ꯍꯤꯡꯕꯒꯤ ꯔꯥꯏꯠ ꯆꯥꯏꯜ ꯔꯥꯏꯠ ꯀꯣ ꯑꯉꯥꯡꯗꯨꯒꯤ ꯍꯤꯡꯕꯒꯤ ꯔꯥꯏꯠ ꯂꯩꯍꯟꯗ꯭ꯔꯕꯅꯤ ꯌꯨꯅꯤꯁꯦꯐ ꯌꯧꯕ ꯌꯥꯕ ꯌꯨꯑꯦꯟ ꯌꯧꯕ ꯌꯥꯕ ꯑꯗꯨꯒꯨꯝꯕ ꯋꯥꯔ ꯀ꯭ꯔꯥꯏꯝ ꯃꯥꯌꯣꯛꯅꯔꯤꯕ ꯀꯨꯀꯤ ꯇꯦꯔꯔꯤꯁꯁꯤꯡꯁꯤꯒꯤ ꯃꯊꯛꯇ ꯀꯔꯤ ꯇꯧꯕ ꯌꯥꯕꯒꯦ ꯍꯥꯏꯕꯁꯦ ꯃꯁꯤ ꯒꯚꯔꯟꯃꯦꯟꯅ ꯈꯟꯊꯕ ꯆꯨꯝꯒꯅꯤ ꯃꯁꯤ ꯑꯩ ꯒꯚꯔꯟꯃꯦꯟꯒꯤ ꯃꯥꯌꯣꯛꯇ ꯉꯥꯡꯕꯅꯤꯅꯁꯨ ꯈꯟꯒꯅꯨ ꯅꯠꯇꯦ ꯃꯁꯤꯗꯤ ꯖꯁꯇꯤꯁꯇꯨꯅꯤ ꯀꯣ ꯒꯚꯔꯟꯃꯦꯟꯅ ꯕꯤ ꯖꯦ ꯄꯤ ꯒꯚꯔꯟꯃꯦꯟꯅ ꯖꯁꯇꯤꯐꯥꯏ ꯇꯧꯕꯤꯌꯨ ꯍꯥꯏꯕꯅꯤ ꯑꯩꯒꯤ ꯋꯥꯐꯝꯁꯤꯗꯤ ꯔꯤꯀ꯭ꯋꯦꯁꯅꯤꯀꯣ ꯑꯩꯗꯤ ꯇꯁꯦꯡꯅ ꯑꯩ ꯀꯔꯤꯝꯇꯁꯨ ꯑꯩꯗꯤ ꯑꯃꯁꯨ ꯑꯩ ꯍꯨꯟꯖꯔꯣꯏ ꯉꯥꯡꯖꯔꯣꯏ ꯀꯩꯅꯣ ꯑꯩꯗꯤ ꯑꯟꯗꯔꯇꯦꯀꯤꯡ ꯁꯥꯏꯟ ꯇꯧꯊꯣꯛꯈ꯭ꯔꯕꯅꯤꯅ ꯀꯣ ꯑꯩ ꯂꯣꯏ ꯄꯥꯔꯒꯅꯤ ꯁꯥꯏꯟ ꯇꯧꯔꯤꯁꯤ ꯏꯆꯝ ꯆꯝꯅ ꯇꯧꯕ ꯅꯠꯇꯦ ꯅꯦꯠ ꯃꯆꯥ ꯑꯃꯈꯛ ꯐꯪꯗꯅ ꯑꯩ ꯃꯤꯌꯥꯝ ꯃꯃꯥꯡꯗ ꯑꯃꯨꯛ ꯊꯣꯛꯄ ꯐꯪꯖꯔꯤꯁꯦ ꯑꯗꯨꯅ ꯑꯩꯁꯨ ꯉꯥꯡꯕꯗ ꯌꯥꯔꯤꯃꯈꯩ ꯑꯩ ꯒꯚꯔꯟꯃꯦꯟꯅ ꯁꯣꯛꯀꯗꯕꯁꯨ ꯉꯥꯡꯖꯔꯣꯏ ꯀꯣ ꯑꯗꯨꯒ ꯄꯕ꯭ꯂꯤꯛ ꯏꯟꯇꯔꯦꯁ ꯁꯣꯛꯀꯗꯕꯁꯨ ꯑꯩ ꯍꯥꯏꯖꯔꯣꯏ ꯇꯧꯕꯇꯕꯨ ꯑꯩ ꯄꯕ꯭ꯂꯤꯛ ꯏꯟꯇꯔꯦꯁꯇ ꯆꯥꯛ ꯂꯣꯏꯔꯕꯣ ꯀꯩ ꯊꯣꯡꯉꯤꯅꯣ ꯒꯨꯗ ꯄꯕ꯭ꯂꯤꯛ ꯏꯟꯇꯔꯦꯁꯇ ꯃꯤꯌꯥꯝꯒꯤ ꯃꯤꯆꯝ ꯃꯤꯌꯥꯝ ꯄꯨꯟꯁꯤꯁꯦ ꯀꯟꯕꯤꯌꯨ ꯍꯥꯏꯕꯅꯤ ꯍꯣꯏ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯄꯥꯎ ꯑꯋꯥꯡꯂꯣꯝꯒꯤ ꯀꯔꯤꯕ ꯁꯅꯥꯁꯥꯕꯤ ꯁꯥꯟꯇꯤꯈꯣꯡꯕꯥꯜ ꯑꯗꯨꯒ ꯀꯔꯤ ꯀꯥꯎꯔꯦ ꯃꯣꯏ ꯂꯝꯗꯣ ꯃꯣꯏ ꯑꯁꯣꯝꯒꯤꯗ ꯂꯧꯕꯨꯛꯇ ꯀꯨꯀꯤ ꯇꯦꯔꯔꯤꯁꯁꯤꯡꯅ ꯅꯣꯡꯃꯩ ꯀꯥꯞꯊꯔꯛꯄꯗꯒꯤ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁ ꯀꯣꯃꯥꯟꯗꯣꯅꯤ ꯑꯗꯨꯒ ꯀꯩꯅꯣꯅꯤ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁꯦꯁꯇ ꯇꯧꯔꯒ ꯂꯧ ꯉꯥꯍꯜꯂꯒ ꯂꯧ ꯂꯣꯛꯍꯟꯕꯒꯤ ꯚꯤꯗꯤꯑꯣ ꯑꯩ ꯊꯦꯡꯅꯖꯔꯦ ꯃꯗꯨ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯄꯥꯎꯅꯤ ꯃꯗꯨ ꯅꯍꯥꯟ ꯈꯤꯇꯪ ꯃꯥꯡꯖꯧꯅꯅ ꯇꯧꯔꯝꯃꯒꯗꯤ ꯑꯩꯈꯣꯏꯒꯤ ꯂꯧꯃꯤ ꯑꯃ ꯁꯣꯝꯗ ꯈꯥꯔꯣꯝꯗ ꯀꯣ ꯂꯧ ꯈꯥꯎꯔꯤꯉꯩꯗ ꯅꯣꯡꯃꯩꯅ ꯄꯥꯟꯕꯗꯨ ꯄꯥꯜꯂꯝꯗꯕ ꯌꯥꯏ ꯑꯗꯨꯅ ꯈꯤꯇꯪ ꯊꯕꯛꯁꯤ ꯁꯣꯏꯗ꯭ꯔꯤꯉꯩꯗ ꯀꯣ ꯄ꯭ꯔꯤꯚꯦꯟꯁꯟ ꯏꯁ ꯕꯦꯇꯔ ꯗꯦꯟ ꯀ꯭ꯌꯣꯔ ꯍꯥꯏꯕꯗꯣ ꯕꯤ ꯖꯦ ꯄꯤ ꯒꯚꯔꯟꯃꯦꯟꯗ ꯑꯥꯄꯤꯜ ꯇꯧꯖꯕꯅꯤꯀꯣ ꯁꯤꯗꯤ ꯑꯩ ꯇꯥꯛꯆꯕ ꯅꯠꯇꯦꯀꯣ ꯁꯨꯃꯥꯏꯅ ꯊꯣꯛꯇ꯭ꯔꯤꯉꯩꯗ ꯍꯥꯟꯅ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡꯁꯤ ꯂꯧꯈꯠꯂꯕ ꯍꯧꯖꯤꯛꯁꯨ ꯑꯥꯔꯃꯤ ꯃꯌꯥꯝ ꯊꯥꯖꯤꯜꯂꯛꯏꯁꯦ ꯇꯦꯔꯔꯤꯁꯁꯤꯡꯁꯤ ꯐꯥꯕꯗ ꯂꯣꯏ ꯁꯤꯖꯤꯟꯅꯕ ꯌꯥꯏꯑꯕꯀꯣ ꯀꯔꯤꯒꯤ ꯁꯨꯔꯥꯡ ꯑꯩꯈꯣꯏ ꯈꯪꯗꯦ ꯀꯣ ꯁꯁꯄꯦꯟꯁꯟ ꯑꯣꯐ ꯑꯣꯄꯔꯦꯁꯟ ꯃꯁꯤꯒꯤ ꯃꯔꯨꯝꯗ ꯑꯩꯈꯣꯏꯒꯤ ꯃ꯭ꯌꯥꯟꯃꯥꯔꯒꯤ ꯃꯌꯥꯝ ꯑꯃ ꯆꯪꯁꯤꯜꯂꯛꯑꯦ ꯃ꯭ꯌꯥꯟꯃꯥꯔꯔꯣꯝꯗ ꯆꯪꯁꯤꯜꯂꯛꯄ ꯑꯩꯈꯣꯏ ꯑꯣꯅꯦꯕꯜ ꯁꯦꯝꯅꯁꯨ ꯑꯗꯨꯝ ꯍꯥꯏꯔꯤꯅꯤ ꯀꯦꯅꯣꯒꯤ ꯑꯗꯨꯗꯨ ꯃꯥ ꯑꯗꯨ ꯃꯌꯥꯝ ꯃꯆꯥ ꯑꯣꯏꯔꯝꯃꯦ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯃꯥꯅ ꯀꯔꯤꯒꯤ ꯑꯦꯛꯁꯟ ꯃꯌꯥꯝꯅ ꯄꯥꯝꯃꯤꯁꯤꯗꯤ ꯃꯌꯥꯝ ꯃꯆꯥ ꯑꯣꯏꯔꯝ ꯇꯥꯔꯗꯤ ꯐꯣꯔꯦꯅꯔ ꯑꯦꯛꯀꯤ ꯃꯇꯨꯡ ꯏꯟꯅ ꯃꯥꯅ ꯁꯤꯗ ꯑꯦꯛꯁꯇꯔꯅꯦꯜ ꯑꯦꯒ꯭ꯔꯦꯁꯟꯁꯤ ꯇꯧꯍꯜꯂꯦꯀꯣ ꯑꯗꯒꯤ ꯃꯣꯏ ꯆꯪꯉꯛꯑꯕꯅꯤꯅ ꯏꯟꯇꯔꯅꯦꯜ ꯗꯤꯁꯇꯔꯕꯦꯟꯁ ꯑꯃꯨꯛ ꯂꯩꯔꯦ ꯀꯣ ꯑꯗꯨꯗꯗꯤ ꯀꯔꯤ ꯇꯧꯕ ꯌꯥꯒꯦ ꯑꯗꯨꯗꯤ ꯀꯩꯗꯧꯕ ꯌꯥꯒꯦ ꯑꯗꯨꯗꯤ ꯄꯥꯎ ꯈꯤꯇꯪ ꯂꯩꯖꯒꯦꯀꯣ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯈꯟꯕꯤꯔꯣ ꯕꯤ ꯖꯦ ꯄꯤ ꯒꯚꯔꯟꯃꯦꯟꯅꯁꯨ ꯈꯟꯕꯤꯔꯣ ꯃꯈꯣꯏꯒꯤ ꯃꯊꯛꯇ ꯇꯦꯔꯔꯤꯁꯁꯤꯡꯁꯦ ꯍꯟꯗꯛꯀꯤ ꯃꯤꯆꯝ ꯃꯤꯌꯥꯝ 3 ꯍꯥꯠꯈꯤꯕꯁꯦ ꯅꯨꯄꯤ 3 ꯑꯉꯥꯡ ꯈꯤꯇꯪ ꯑꯩꯈꯣꯏꯒꯤ ꯃꯦꯆꯣꯔ ꯑꯣꯏꯕ 3 ꯑꯃ ꯑꯗꯨꯒ ꯃꯥꯏꯅꯔ ꯌꯥꯝ ꯄꯤꯕ ꯑꯉꯥꯡ 3 ꯑꯃ ꯌꯥꯎꯅ ꯃꯈꯣꯏ 3 ꯇꯝꯊꯤꯅ ꯐꯥꯔ ꯃꯇꯨꯡꯗ ꯀꯤꯗꯅꯦꯞ ꯇꯧꯔ ꯃꯇꯨꯡꯗ ꯀꯣ
ꯍꯥꯠꯈꯤꯕꯁꯤ ꯃꯁꯤꯒꯤ ꯋꯦꯕꯁꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯀꯟꯈ꯭ꯔꯦ ꯇꯦꯟꯁꯟꯁꯤ ꯃꯅꯤꯄꯨꯔꯗ ꯈꯪꯋꯥꯡ ꯋꯥꯡꯕꯁꯤ ꯃꯗꯨꯏꯅꯤ ꯖꯤꯔꯤꯕꯥꯝꯁꯤ ꯑꯩꯈꯣꯏ ꯃꯩꯇꯩ ꯗꯦ ꯑꯥꯔ ꯑꯣꯜꯁꯣ ꯕꯤꯂꯣꯡ ꯇꯨ ꯑꯋꯔ ꯃꯩꯇꯩ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯖꯤꯔꯤꯕꯥꯝꯁꯤ ꯃꯇꯝ ꯑꯃꯗ ꯏꯝꯐꯥꯜ ꯏꯁꯇ ꯂꯩꯔꯝꯕꯅꯤ ꯑꯗꯨꯕꯨ ꯃꯈꯣꯏꯒꯤ ꯇꯣꯉꯥꯟꯕ ꯗꯤꯁꯇ꯭ꯔꯤꯛ ꯑꯃ ꯄꯤꯊꯣꯛꯈꯤꯕꯗꯒꯤ ꯖꯤꯔꯤꯕꯥꯝ ꯗꯤꯁꯇ꯭ꯔꯤꯛ ꯑꯣꯟꯈ꯭ꯔꯦ ꯃꯅꯤꯄꯨꯔꯒꯤ ꯕꯥꯎꯟꯗꯔꯤ ꯆꯤꯡꯁꯨ ꯋꯥꯡꯕꯗꯅꯤ ꯏꯝꯐꯥꯜꯗꯒꯤ ꯀꯤꯂꯣꯃꯤꯇꯔ 210 ꯑꯗꯨ ꯃꯊꯛꯇ ꯂꯩꯕꯅꯤ 22 25 ꯀꯥꯟꯗ ꯑꯩ ꯀꯥꯎꯔꯦ ꯑꯗꯨꯛ ꯂꯥꯞꯈ꯭ꯔꯕ ꯃꯐꯝꯗꯨꯗ ꯍꯧꯖꯤꯛꯁꯤ ꯃꯩꯇꯩ ꯆꯠꯄ ꯌꯥꯗ꯭ꯔꯤꯕꯅꯦꯕꯀꯣ ꯀꯨꯀꯤ ꯈꯨꯟ ꯐꯥꯎꯕ ꯌꯥꯗ꯭ꯔꯤꯕꯅꯤ ꯆꯦꯡ ꯄꯨꯊꯣꯔꯛꯑꯦ ꯆꯦꯡ ꯍꯩꯗꯣꯛꯑꯦ ꯊꯥꯎ ꯄꯨꯊꯣꯔꯛꯑꯦ ꯊꯥꯎ ꯃꯩ ꯊꯥꯗꯣꯛꯑꯦ ꯊꯥꯎ ꯑꯗꯒꯤ ꯑꯂꯨ ꯄꯨꯊꯣꯔꯛꯑꯦ ꯑꯂꯨ ꯃꯨꯜꯂꯦ ꯑꯗꯒꯤ ꯀꯩꯅꯣ ꯄꯨꯊꯣꯔꯛꯑꯦ ꯇꯤꯜꯍꯧ ꯄꯨꯊꯣꯔꯛꯑꯦ ꯃꯩ ꯊꯥꯗꯣꯛꯑꯦ ꯑꯗꯨ ꯀꯔꯤꯅꯣ ꯒ꯭ꯌꯥꯟ ꯇꯥꯗꯦ ꯑꯗꯨ ꯇꯦꯔꯣꯔꯤꯖꯝꯒꯤ ꯊꯕꯛꯁꯤꯡꯁꯤ ꯊꯤꯡꯍꯧꯕ ꯆꯨꯝꯒꯅꯤꯅ ꯈꯜꯂꯦ ꯀꯣ ꯂꯥꯟꯗ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯃꯁꯦꯟ ꯗꯪ ꯀꯥꯞꯅꯕꯅ ꯅꯨꯄꯥ ꯊꯣꯛꯅ ꯌꯥꯝ ꯊꯣꯛꯅ ꯀꯩꯁꯨ ꯀꯥꯏꯗꯦ ꯀꯣ ꯃꯩꯇꯩꯅꯁꯨ ꯀꯨꯀꯤ ꯍꯥꯠꯂꯤ ꯀꯨꯀꯤ ꯂꯥꯟꯃꯤꯅꯁꯨ ꯃꯩꯇꯩ ꯂꯥꯟꯃꯤ ꯑꯗꯨꯝ ꯍꯥꯠꯂꯤ ꯑꯗꯩ ꯃꯩꯇꯩ ꯂꯥꯟꯃꯤꯅꯁꯨ ꯀꯨꯀꯤ ꯑꯗꯨꯝ ꯁꯝꯇꯥꯏꯝꯁ ꯍꯥꯠꯄ ꯌꯥꯎꯏ ꯂꯥꯟꯅꯤꯅ ꯀꯥꯞꯅꯔꯕꯅꯤꯅ ꯈꯜꯂ ꯑꯗꯨꯝ ꯁꯤꯅ ꯌꯥꯎꯅꯩ ꯑꯗꯨꯗꯤ ꯗ ꯅꯦꯆꯔ ꯑꯣꯐ ꯋꯥꯔ ꯑꯗꯨ ꯅꯠꯇꯕꯗ ꯃꯤꯒꯤ ꯃꯤꯆꯝ ꯃꯤꯌꯥꯝ ꯀꯤꯗꯅ ꯃꯌꯨꯝꯗ ꯇꯥꯁꯜꯂ ꯂꯩꯖꯔꯤꯕꯗꯨ ꯆꯪꯁꯤꯜꯂꯒ ꯐꯥꯔ ꯄꯨꯔꯒ ꯑꯃꯨꯛ ꯑꯣꯠꯅꯔꯒ ꯍꯥꯠꯄ ꯍꯥꯏꯕꯁꯤꯗꯤ ꯋꯥꯔ ꯀ꯭ꯔꯥꯏꯝ ꯀꯧꯏ ꯃꯁꯤꯗꯤ ꯏꯟꯇꯔꯅꯦꯁꯅꯦꯜ ꯀꯣꯔꯠ ꯑꯣꯐ ꯖꯁꯇꯤꯁ ꯌꯧꯅꯒꯗꯕ ꯄꯣꯠꯅꯤ ꯀꯣ ꯋꯥꯔ ꯀ꯭ꯔꯥꯏꯝꯁꯤꯗꯤ ꯌꯥꯝ ꯆꯥꯎꯏꯀꯣ ꯑꯗꯨꯗꯤ ꯏꯟꯗꯤꯌꯥꯒꯤ ꯂꯩꯉꯥꯛ ꯑꯃ ꯆꯥꯎꯅ ꯂꯩꯔꯤꯕꯅꯤꯅ ꯃꯁꯤꯗ ꯇꯧꯅꯕ ꯇꯧꯅꯗꯕ ꯋꯥꯐꯝꯁꯤ ꯇꯣꯉꯥꯟꯕ ꯑꯃ ꯊꯝꯃꯒ ꯃꯁꯤꯗ ꯕꯤ ꯖꯦ ꯄꯤ ꯒꯚꯔꯟꯃꯦꯟꯁꯤꯒꯤ ꯃꯈꯨꯠꯇ ꯂꯩꯔꯦ ꯍꯥꯏꯅ ꯉꯁꯥꯏ ꯄꯥꯕꯨꯡ ꯖꯣꯏꯅꯁꯨ ꯍꯥꯏꯕ ꯑꯩ ꯑꯃꯨꯛꯀꯁꯨ ꯍꯥꯏꯖꯒꯦꯀꯣ ꯑꯩ ꯃꯗꯨꯗ ꯁꯞꯄꯣꯔꯠ ꯇꯧꯕ ꯋꯥꯐꯝ ꯅꯠꯇꯦ ꯑꯗꯨ ꯌꯥꯅꯤꯡꯉꯗꯤ ꯌꯥꯅꯤꯡꯉꯦ ꯍꯥꯏꯅꯤ ꯑꯗꯣ ꯕꯤ ꯖꯦ ꯄꯤ ꯒꯚꯔꯟꯃꯦꯟꯁꯤꯅ ꯑꯃꯨꯛꯇꯪꯗꯤ ꯈꯟꯊꯕꯤꯔꯒ ꯄꯥꯝꯗꯕ ꯊꯧꯗꯣꯛ ꯃꯌꯥꯝ ꯊꯣꯛꯂꯛꯀꯗꯕꯒꯤ ꯀꯟꯕ ꯉꯝꯅꯕꯒꯤꯗꯃꯛꯇ ꯀꯣ ꯍꯧꯖꯤꯛ MLAꯒꯤ ꯀꯩ ꯃꯥꯡꯍꯟ ꯇꯥꯍꯟꯕ ꯃꯤ 92 ꯐꯥꯗꯅ ꯇꯧꯔꯤ ꯑꯗꯨꯒꯤ ꯔꯤꯑꯦꯛꯁꯟ ꯑꯃꯨꯛ ꯂꯥꯛꯏ ꯃꯣꯏ ꯃꯔꯥꯏ ꯇꯥꯕ ꯌꯥꯔꯣꯏ ꯃꯤꯌꯥꯝꯒꯤ ꯏꯍꯧꯗ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯄꯗ ꯀꯨꯀꯤꯅ ꯇꯧꯔꯤꯈꯩꯅ ꯌꯥꯕ ꯃꯩꯇꯩꯅ ꯇꯧꯔꯒꯅ ꯍꯦꯛ ꯐꯥꯕ ꯆꯤꯡꯗꯅ ꯂꯣꯛ ꯂꯩꯇꯕ ꯍꯥꯏꯕꯆꯤꯡꯕ ꯐꯦꯁꯕꯨꯛꯇ ꯀꯃꯦꯟ ꯃꯌꯥꯝ ꯄꯤꯅꯔꯤꯕꯀꯣ ꯑꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯦ ꯕꯤ ꯖꯦ ꯄꯤꯅ ꯖꯁꯇꯤꯐꯤꯀꯦꯁꯟꯗꯨꯗꯤ ꯇꯧꯕꯤꯌꯨ ꯖꯁꯇꯤꯁꯇꯨꯗꯤ ꯇꯧꯕꯤꯌꯨ ꯑꯩ ꯒꯚꯔꯟꯃꯦꯟꯒꯤ ꯃꯊꯧꯅꯦ ꯃꯁꯤ ꯑꯗꯨꯅ ꯂꯩꯉꯥꯛꯁꯦ ꯄꯋꯥꯔ ꯂꯩꯒꯦꯔꯥ ꯂꯩꯔꯣꯏꯒꯦꯔꯥ ꯍꯧꯖꯤꯛ ꯕꯤ ꯖꯦ ꯄꯤ ꯒꯚꯔꯟꯃꯦꯟ ꯑꯃ ꯄꯥꯜꯂꯤꯕꯅꯤꯅ ꯀꯣ ꯃꯁꯤꯒꯤ ꯑꯦꯄ꯭ꯔꯣꯄ꯭ꯔꯤꯌꯦꯠ ꯑꯦꯛꯁꯟꯗꯨꯗꯤ ꯂꯧꯈꯠꯄ ꯍꯧꯕ ꯆꯨꯝꯕ꯭ꯔꯥꯅ ꯈꯜꯂꯦ ꯅꯠꯇ꯭ꯔꯒꯗꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯀꯣꯜꯀꯇꯥꯁꯤ ꯍꯧꯖꯤꯛ ꯂꯣꯏꯁꯤꯟꯗꯕ ꯌꯥꯎꯔꯤ ꯇꯣꯝ ꯇꯤꯚꯤꯒꯤ